PM Modi na Biksit Bharat, Biksit Manipur Mingthol gi makha da lupa crore, lising ahum ga samnga sangaba ga loina na urep uyung tam khrei. Pawasi ngarang nung tilfong kiba kang laipaki mayra pawse dagi lokhat savane. Manipur lainga ki Minister MLA singamadi makok thongbo official kaya na saruk yadu na Bharat ki Prime Minister Narendra Modi na ngasi lamdam asigi chakhwat thorang ki project kaya sanga khrei. Kaya man urep uyung tam khrei. Prime Minister Narendra Modi na awang nung poglamdam saukhana ba midyeng da ngarang Biksit Bharat, Biksit Manipur haiba mingthol da lupa crore, lising ahum ga samnga ki saukhat thorang ki project sanga ba ga loina na urep uyung tam khrei. Ngarang Imphal ki City Convention Center da pangthokpa state ki thoram da virtual gi khuthang da Prime Minister Narendra Modi na Manipur yauna awang nung poglamdam da education, health, road transport, connectivity, security, employment generation and startup, sports, drinking water, commerce and industry gi sector da saukhat thorang kaya sanga khibaga loina na makhata na saukhat thorang kaya gi urep uyung tam khrei. Ngarang gi thoram adu da Chief Minister na phongdokhibada Manipur gi oina development project singi manungda sports da natural grass ki turf ki ground sanaba lupa crore hompu, educational infrastructure da lupa crore humbudraga mapan, Imphal Jiri amadi Ukhrul Tolai Tadubi lambi semganaba urep uyung tam gani haide. Sanga ga da project singi manungda water supply scheme, Moirang amade nongpo kaksingda leiriba Olympic medalist Mirabai Chanugi yum ga nagna sagadaba turf and handloom village, National Highway lambi sembana chingba kaya yauri hai khe. Manipur laigang na sinduna Imphal gi City Convention da pangthokiba thauram aduda Chief Minister N Biren, Rajya Sabha gi MP laisemba sana jauba, atai Minister MLA sing, civil amadi police ki makok thongba sing, tongan ba loisang gi official sing su saruk ya khe.